Kanglaipa punba kholaw update gi lokhot charake Burma gi ngamkhai paring gi area amada CNDF ka KNAB ga Khut Thoknabada CNDF ki Lanmee ani Sikhre duga Churachandpur gi Molnom village gi Kuki ahum Aruba Fibamda Sokhre mainland India gi lengak pasangna Manipur gi miyam da akhaba mi enga yengloidabani leiba asigi mayai lamda matam gi lengak wail gi thaugai panglak khiba luchingba singna north state sing maruina Manipur miyam gi yaifanaba amadi apunba gi saktam ngakna thamnaba thaurang thausil amata paikhat pelaitri Masigi mahuta miyambu matam pumnamakta namthaduna thamnaba hotnabagi mami chawna uba fanglibasi laibak thibani Central Government gi maikaidagi Manipur miyamgi ihau horokpa matamda namthanaba hotnaba oina tongan scheme plan gi makhada sengbat saganaba men uref tamba amadi kanafam khangdaba project khara sangabana lengaki thausil oiduna lakli aduga Mairoi singi maikaidagi mairoi singi oiba wakat sing tavidaba pendabagi khongjang sing chatharakpa matamda khongjang namthanaba thajaba pibagi thausil chathaduna leiragli miyamgi ihau namthanaba Armed Forces Special Power Act 1958 ki makhada Lanmee singda mihat mipungi ahenba mapangal piduna miyambu baligi hamenga pangkhakna hali Adubu tamthiraba egasagi mapangal sizinaduna atamnana mitei singda akhannaba mieng thambra haibagi langtaknaba wahang leiri state asigi pendraba miyamgi maraktagi khulai paibagi ningtam ihau chathaba sing namthanaba amata ngairba khulai oina Hafaspa 1958 pu sizinari security forces na lalhaubani natraga chingnaba miyoi ni haina maral kaya sizinduna lanjadraba miyoi lising tarama thoiga chamanga henbada sasinnaba nongmai kapnaba fake encounter chathaba amadi extra judicial killing da Khangu thakta punsi pikhamna hankre victim family singi maikaidagi tamthiba mihat ki mayokta achumba wail fanganbinaba leiba asigi khwaidi wangba wail sang Supreme Court ta wakat khrabasu Achumba wail fangandana namsinduna thambiri thawung asimaksu lengakpa singda natana judiciary sing yauna Manipur miyamgi mafamda akhaba mi engna yenglabra haiba wahangi paukhum kanana pigadawribagi amaromdana Manipur gi apunba sakdam thugainaba maikai kiyadagi satharakpa lalong sing thingnaba Central Government ki oiba thawrang lokhatpa uba fangde leiba asigi border state oiriba Manipur gi apunba sakdam thugainaba amadi yalhaumi mitei singbu achoba kangluki miyoina makhoigi khayanongda yosanaba honariba sing thingnaba amadi punsi kannaba thawrang paikhatpa leitri Illegal immigrant in Kuki jogi terrorist ng mitay miyam hatuna makoy gito kaiba lay ngaklon semnaba war crimes at harakiba chahi ahum fazila kadarbaw asigi warusin purak na banihaduna Popular Government Inturaga PR Thamziliba Simak Center na state asida akaba mieng nagyeng bani haibaga haiman batokloy Miyam da piba Chief Secretary ki waro lay ngak na tawzarakani khalagay koy adum tumina laygadra Malim da thokpa tamthiraba thokdok wathok singi manung da kangluf amaga hana sunaba sina Asiguma thokdoksing asi chakholaba amasung wakal taba miyamna leiba mafamsingdadi kaya thokande khwaidagi tamthina hana sunabagi thokdoksing malimgi oina panba taragadi kumja 1994 da Rawadan da thokhiba genocide ki thokdok aduni thokdok aduda miyoi lak nipal lom henasi ki kumja 1983 da Sri Lanka da thokhiba kangluki irang da miyoi lising ahum henasi anki kumja 1992 dagi 1995 fawbada Bosnia da thokiba kangluki irang na miyoi lak ama henasi ki kangluki irang yamna toina thokkanba malemgi leiba ama haiba taragadi India haiba ikhoigi leiba asi chithaba yade leiba asida masing khangdana kangluki irang thokre aduga hojiksu kangluki irang si matam amada hekta thorakpa yabagi akibasu leitaba nate malemgi khwaidagi tamthiba kangluki irang kumja 1947 ta India da thoki matamdo Pakistan ga India ga khaidongnarakpada Hindu Sikh amasung Muslim singi marakta tamthina hana sunaba thoki thogdo aduda miyoi lak tara dagi lak tara ga manga fawwa seki aduga miyoi crore 1.4 rom na mafam hongdok hongjin tawduna lanjenaki madugi matung kumja 1984 da anti-Sikh riot thok tuna miyoi lising ahongi mathakta hatkhi kumja 1980 da Morawat riot miyoi lising ani henasi ki amasung kumja 2002 da Gujarat riot haibadi Godra train thokdoka mari lainana thokiba kangluki irang aduda miyoi lising ani henasi ki asiguma tamthiraba thokdok sing asi fana yamna kanna thoktunaba India government honajarabasu pamdaba thokdokti marakta dum thokli Manipur di kangluki irang asi masak thokna miyamna nungai hankhidaba haiba taragadi thokdok ahum adudi kumja 1992 dagi 1997 fawbada thokiba Kuki nagagi kangluki irang adugi matung hektarakpa kumja 1997 dagi 1998 ta maitega pangalgi marakta thokiba kangluki irang aduni Kuki ga naga hanakibaduda miyoi lising amaram siki haina panari Kuki ga paitega hanabadana miyoi ahum amasung
Maiteiga Pangalga Hanabadana Mioi Chamarum Seki, Kaman class Hibasi Matam Kuratokigani, India the Kanluki Irang Toki Mapam Sing, Amasung Manipur Toki Bakanluki Irang Sing Aduda Chatok to Sintawa, Yanaram the Basing Loina Maganaki, Hana Sunaram Mayam Adusa Hojiti Loinama Kaunanga Re Nungsi Chana Leminare, Mayam Pom the Manungsi Chana Leminara Matung the Kumza 2023 May, Home the Manipur Kuki, Maitega Gimarakta Yamna Chauna, Kanluki Irang Tolaki, Irang Asegim. Momentum Huntercre, Hojiti Kundalaita, Hanabagi Taranglum, Meing Tamnarakli, Chahi and Nigatani Palum, Sokrabakanluki Irang, Asiloishinanaba, Manipur government, Yamna Akan Matabak Lokali, Adabu Amaram Damda Mayumaka Tadok to Lanjana Riba IDP, Sing Namakoi, Mayum the Hanjil Halu Haibagi, protest to Hengalakli, Akan Makong Sinabasu, Sem Saduna Lairi, Asigumatan from Asida Haibadi, how Kibachahi December Contra, the Manipur Chief Secretary Punit Kumar Goel na IDP, Sing Amari Lena Bacherol Amamiam, the Tadoraki Maku. Cherol aduda maru oina phongdokliba wafamdi nauna khundalaita hanbagi thabaksing khumang chausile haiba yauri Manipur da kangluki rang thokraba matungda laingana tangkak nangne pakhelakpa thorangi manung chana IDP lising tara khundalaita hankhre makhoi asi Yumkok lising ani gachani da leibani masigi sumathakta hauji IDP singi lainana ba yum lising mari sagatpagi thabak chathari central government na anauba yum sanana ba pirakpa senpham singi manungda lupa crore 35.46 yauri aduga topa lupa crore 9.26 na te kai khaba yum sing semjin sajin na ba thadokre kumja 2024 gi atheng ba saruk tagi hana sunabagi thaudok thokpagi chang hantharakpana IDP sing aso engam ya honda na mayumda hanjinna ba khudong chare Law and order na maram oraga waba kaya mayok na riba imong singak pi sen bibaga loina na makoy gichaw khathorang paikhan na ba lengang na chetpa fire flori masigi sumathakta relief camp sing da lariba sing da Ministry of Home Affairs ki matenga loina na relief camp sing da chana thakna polam ising analai amasung amahai masilga mari leina ba thabak sing da mating pangni IDP sing madam chana khundalaita hanabagi yengsin na Chief Secretary na chairman oiba committee ama semle state ki thakta paikhatpa tharang sing da district committee sing na mating pangni makha ta ba pamdaba thodok thoandana ba lengang na state police CAPF amadi atai security personnel sing a khusam na duna khungang sing da matik chawa tharang lokhale adumakpu mapung fana khundalaita hanna ba honabada kanglufani gi marakta thajaba hanjul hanba mathau tai haiba wakhalon asida yumfam oiraga authorities sing na kanglufani gi marakta thajaba hanjul hanba honari haiba na chingba wafam sing asi chief secretary na phongdurakibani matang asida panjaning ba wafam di Chwarsanpur Moreda khundaramba maitai sing natroga Imphal mayolda khundaramba kuki sing laingang na section ngak sen gani hallo hairaga so hektamak hanba haibadudi thajaba watkigani Adubu chinga tamga gi tainaba mafam sing dagi lanjana rakhiba khunja sing di masa masa gi mayumda hanjul hanaba honabada yamna tapthana ui makhoi di khudakta hanjul hanba yarabani madugi damakta akhanna ngak sen bagi thorang lokhatpada su thoina waningai leitrabani asiguma phibam ama ikhoi pumna mangna uraga leiraba matam sida lenga na khunda leita hannabagi thorang asi mangam sandaba dauna tawi asiguma phibam asina ikhoi lenga na tauzarakani haiduna khallaga dum leigadra haiba wafam si thoglai haijaningi Aikoi masal amata oina punsen bangam dabadagi gikna basing na Manipur thugaina ba honorakpani Manipur da thogli bachai ohum faraka daraba irang asina Manipur asi kangkhong chaiba lamdam ama haibadu oihale irang asi loishina ba bara lengang no sulokot pam thokpa thabak sing adu lokhatana kuma yengbagum yengduna leithokpagum tawre masida natana Manipur da leiriba political party sing su political gi oiba khena ba haibadu leitana irang asi loishina ba amata oina punsen duna lofam thokpa thodang adu su lobangam dana leire khwaidagi laibak thiribadi miyangi mihut oiriba Manipur gi MLA sing fawba amata oina punsen Center Langakta ichang thongna taksenduna Manipur da thokliba irang asi loishina ba hotna haiba fawba haijaba ngamdana leiriba sini masina loidri lamda masida maraibang ningbani haiduna tumba fawbada maraibang ningbagi mangkhakta mangduna leiraba mioi cha kaya amasu leiri masige mathakta masagi maraibakta aihak ireibak ningba mioi ni haiduna phongna thetpaga manaraba kaya amasu leiri adubu maraibak ningbani haina masana masabu haijoriba amadi saktak choriba mioi sing asisu amatoina punsinduna maraibak Manipur kadnabagi lawfam thokpa thodang adudi lawba ngamdan leiri masina loidri lamda masida masing thingamdraba civil society organization kaya amasu leiri hariba organization sing asigi luchingbani hariba sing asisu amatoina punsinduna Maraibang Manipur kanana bagi lawfam thokpa thodang adu ngasi fawba lawba ngamdana amaga tokhai tanaduna amana haibawa amana tadana leinari masemangna ikhoi masel amato oina punsin bangamdabadagi kuki terrorist singna afongba yeknaba haibadu oiduna Manipur thugaina ba honarakibani haujiksu afongba yeknaba masak tasing na khanglaba fawba makhoi bu maithiba piba ngamdri
Loinana Bara Lengang Manipur Yengliba Ming Asi Karamba Ming no Haibadu Manipur Ladiba CSO Singilu Basing Maraibak Ning Basing like so Hydrobasing Senjao Pai Basing Amadi Rasniti Ribasing na Kanglabaso Maraibak Manipur Kanaba Kariguma Wahay Ama Fauba Hijabangam Dana Duki Matik Tona Laiba Haibadu Oidi Aikoi Masel Amato in a Punsin Nabak Namdana Laiba Sin Aikoi Nabasing Amadi Manipur Machet Machet Tugaiba Pambasing na Furuf Amada Ama Hygiene Furuf Amada Manipur Tugaina Batosel Tarankaya Tauhanduna ngasi faawada Manipur asi leitadaba lamdam ama oiduna leiraklibani haiba yai masigi China chaitheng ngasi hojik lamdam masigi miyamna fanglaba faawada maraibak nungsibagi wakhalon adudi tungda thamlaga maraibak kannaba thabak aikoi amata oina paikhattaba haiba simuk lanba leiraroidra haina khalli yengbiu isagi iramdamdagi pothok chathok amata puthokpa ngamdaduna India gi achoba lalonfam Cndf market oiduna leirabani masina chaba thakpa setpa chabada mipan tangduna hingliba lamdam ama oibadu oirabanina Kaidongaidusu Sokotpagi, Kairakta Kakatpangam Larry Hibasi Kangpam Tokpani, Maram Aduna Ikoi Masel Amatoina Punsinduna Imalebang Manipur Kanaba Honafam Toi. Ikoigi pa ipusing na irebang Manipur asi makoigi ikeng tara mapung faba maning makata malayba ama oina thambira mani adubu nga sige mirol asige haktakta irebang Manipur bu machen ta na thugay kibatarabadi aikoi mi oina hinglubagi karisu kanaroy maram aduna irebang nungsisi irebang nungsibada miyam yausi irebang kanabagi damakta aikoi amatoina punsinduna afongba yeknababu maithiba piduna irebang asi ningkha tamba ingtappa haibadi tangdu leitaba Manipur ama ohenaba honasi loinana aikoi masel amatoina punsinba ngamdabadagi Manipur thugainaba honarakpani haibasi khangsi